Kurumzari. ISTVꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯇꯔꯥꯝ ꯑꯣꯛꯆꯔꯤ. ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ. ꯃꯁꯥꯒꯤ ꯁꯛꯇꯤ ꯄꯥꯝꯕ ꯑꯃꯁꯨꯡ ꯁꯦꯟꯇꯔꯗ ꯉꯥꯊꯗꯨꯅ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯒꯗꯕꯁꯤꯡ ꯀꯣꯡꯒ꯭ꯔꯦꯁꯇ ꯃꯈꯣꯏꯒꯤ ꯃꯐꯝ ꯂꯩꯇꯦ. ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯆꯠꯅꯀꯥꯡꯂꯣꯟꯗ ꯊꯥꯖꯕꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯊꯥꯖꯕ ꯐꯪꯗꯨꯅ ꯆꯍꯤ 15 ꯍꯦꯟꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯩꯉꯥꯛ ꯂꯩꯕꯅꯤ. ꯃꯁꯤꯕꯨ ꯙꯔꯃꯁꯥꯂꯥ ꯑꯣꯏꯅ ꯈꯟꯒꯅꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ 138 ꯁꯨꯕ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯧꯔꯝ MPCCꯅꯁꯨ ꯁꯤꯟꯗꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯚꯋꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ. ꯊꯧꯔꯝ ꯑꯗꯨꯗ ꯗꯤꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯦꯈꯥꯉꯝ, MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯤ.ꯑꯦꯟ. ꯍꯥꯎꯀꯤꯞ, ꯃꯤꯅꯤꯁꯇꯔꯁꯤꯡ, ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ, MLAꯁꯤꯡ, ꯄꯥꯔꯇꯤꯒꯤ ꯊꯧ ꯄꯨꯕꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ. ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯍꯜ ꯑꯣꯏꯔꯕ ꯔꯤꯁꯥꯡꯀꯩꯁꯤꯡ A.S. ꯑꯔꯊ, W. ꯑꯉꯧ ꯑꯃꯁꯨꯡ K.S. ꯄꯨꯅꯤꯀꯥꯟꯇꯗ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯈꯤ. ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯈꯨꯟꯗꯥꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞ ꯅꯥꯏꯕ ꯑꯃꯁꯨꯡ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯔ ꯐꯪꯅꯕ ꯊꯕꯛ ꯇꯧꯕꯁꯤꯡꯒꯤ ꯃꯐꯝ ꯂꯩꯇꯦ. ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯦꯀꯨꯂꯔꯤꯖꯝꯗ ꯊꯥꯖꯕꯅ ꯃꯤꯌꯥꯝꯅꯁꯨ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯕꯤꯕꯗꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯉꯝꯕꯅꯤ. ꯁꯦꯟꯇꯔꯗ ꯂꯥꯛꯄ ꯒꯚꯔꯟꯃꯦꯟꯠꯇ ꯉꯥꯊꯗꯨꯅ ꯔꯥꯖꯅꯤꯇꯤ ꯗꯣꯜꯗ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯕꯁꯤꯡ ꯀꯣꯡꯒ꯭ꯔꯦꯁꯇ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯈꯤ. ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯋꯥꯔꯜꯗ ꯁꯨꯄꯔ ꯄꯥꯋꯔ ꯂꯥꯛꯏꯕ ꯁꯦꯟꯊꯨꯝꯒꯤ ꯐꯤꯕꯝꯗ ꯂꯥꯛꯏꯕ ꯑꯑꯣꯟꯕ ꯂꯥꯛꯏꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯥꯁꯣꯟ ꯇꯧꯔꯛꯄꯗꯒꯤ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯅꯤꯡꯕꯅꯤ. ꯁꯦꯟꯇꯔꯗ ꯁꯔꯀꯥꯔ ꯄꯥꯏꯕ ꯈꯪꯗꯦ, ꯁꯤꯗ ꯁꯔꯀꯥꯔ ꯄꯥꯏꯕ ꯈꯪꯗꯦ, ꯃꯗꯨꯗ ꯆꯩꯁꯨ ꯑꯣꯏꯔꯒ ꯉꯥꯊꯨꯔꯒ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯊꯥꯖꯖꯕꯗꯤ that is not a politics. ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯨꯗꯤ opportunist ꯉꯥꯛꯇꯅꯦꯕ. ꯀꯣꯡꯒ꯭ꯔꯦꯁꯅ ꯁꯥꯁꯣꯟ ꯄꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯇꯣꯛꯄ ꯇꯥꯕ꯭ꯔꯥꯕ? ꯑꯗ ꯁꯦꯟꯇꯔꯗ BJP ꯂꯩꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯀꯣꯡꯒ꯭ꯔꯦꯁ ꯂꯥꯛꯇꯥꯔꯗꯤ ꯀꯣꯡꯒ꯭ꯔꯦꯁꯇ ꯑꯃꯨꯛ ꯆꯪꯕ ꯇꯥꯕ꯭ꯔꯥꯕ? ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯐꯥꯒꯤ ꯇꯧꯔꯒ ꯌꯥꯎꯅꯤꯡꯉꯒ ꯍꯦꯛ ꯌꯥꯎꯒꯦ, ꯇꯣꯛꯅꯤꯡꯉꯒ ꯍꯦꯛ ꯇꯣꯛꯈ꯭ꯔꯦ. ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯁꯤꯕꯨ ꯙꯔꯃꯁꯥꯂꯥꯅꯦꯅ ꯈꯟꯕꯤꯕ꯭ꯔꯥꯅ ꯑꯩꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯐꯥꯒꯤ ꯇꯧꯔꯒ ꯉꯥꯡꯉꯤꯁꯦ. ꯑꯁꯦꯡꯕ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯥꯏꯗꯤꯑꯣꯂꯣꯖꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯊꯥꯖꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯀꯔꯃꯤ ꯑꯣꯏꯅꯅꯕ ꯑꯩꯗꯤ ꯍꯣꯠꯅꯃꯤꯟꯅꯁꯤ. MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯤ.ꯑꯦꯟ. ꯍꯥꯎꯀꯤꯞꯅ ꯃꯊꯪ ꯆꯍꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯒꯤ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯣꯏꯅꯤꯡꯕꯁꯤꯡꯒꯤ ꯐꯣꯔꯝ ꯊꯥꯕ ꯍꯧꯔꯦ. ꯃꯤꯔꯦꯞꯁꯤꯡꯒꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄꯁꯨ ꯍꯧꯔꯦ. ꯕ꯭ꯂꯣꯛ ꯂꯦꯚꯦꯜꯗ ꯂꯩꯕ ꯀꯃꯤꯇꯤꯁꯤꯡꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯈꯤ. ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯒꯦꯈꯥꯉꯝꯅ ꯏꯁꯨꯗ ꯕꯦꯖ ꯇꯧꯗꯨꯅ ꯁꯦꯝꯕ ꯃꯁꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯆꯠꯅꯀꯥꯡꯂꯣꯟ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯁꯦꯝꯕ ꯄꯥꯔꯇꯤꯅ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯕꯗꯤ ꯃꯗꯨ ꯃꯇꯝ ꯀꯨꯏꯅ ꯂꯩꯉꯥꯛꯄ ꯉꯝꯂꯣꯏ. ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJPꯅ ꯃꯤꯈꯜ ꯃꯃꯥꯡꯗ ꯄꯤꯈꯤꯕ ꯊꯥꯖꯕꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄ ꯉꯝꯗꯕꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜ ꯍꯣꯡꯍꯟꯅꯕ ꯊꯕꯛ ꯑꯣꯏꯅ ꯆꯠꯊꯔꯦ. ꯃꯊꯪꯗ BJPꯒꯤ ꯒꯚꯔꯟꯃꯦꯟꯠ ꯍꯜꯂꯛꯂꯔꯣꯏ ꯈꯪꯕꯗꯒꯤ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕ ꯊꯕꯛꯁꯤꯡ ꯑꯣꯏꯅ ꯆꯠꯊꯔꯦ. ꯃꯁꯤꯅ ꯃꯤꯌꯥꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯔꯦ. ꯃꯁꯥꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯗꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯅꯤꯡꯕ ꯃꯤꯑꯣꯏ ꯈꯔꯅ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯂꯥꯟꯒꯅꯤ ꯐꯣꯡꯗꯣꯛꯈꯤ. There is no alternative to Congress party. 하이브세 마시기 it's a proven 마시기 사키나 로이나 먹레이 그분은 먹하니. Manipur government na no district tare sem khibagi mayokta United Naga Council UNC na changsilaliba khongjang hena kansinna ba warep low khibaga loina tha sigi kunthraga mathoigi ahing nongyai dagi state government ki office sing da democratic oiba khongjang changsinna ba haurgani hari. Ngasi Sanapati da Naga Tribe Council, Kantil, Regional Organization, Church Leaders Sing, Parliamentary and Abadi Miyam Muting Yauba, Wa Tanaba Mipam Amana, Priapasi Lokimani. Nasiki Mipamaduda, UNC Hanagi President Uramba K.S. Paul Leo, Samson Rimei, Emerson L. Adani Susaruyaki. UNC Timna, Handak Delhi, that's Rubaki Warol, Amasu Mipamaduda Tamki. Hojik Satari Miyam, Iho Asigi, Matang, da Kupna, Kandarba Matung, Tasiki Kuntraga Matoigi, Ahing Noyadigi. District administration sing thabak tahondana ba government office sing da khongjang changsinna ba warep lokibani adumakpu mai masing ana layeng amasung power sector dadi khongjang asi komthokani hari anobo district sem khiba tariat sem khibagi mayokta amasung lam amasung miyam kanjana ba changsilakli ba khongjang asigi damak mathang sahi ge January 9 da church khudingmakta akhanaba laison pangthokpiu Naga miyam gi iho asi hena kangkhan anabagi damak naga gi yumthong khudimakta lupa kun khagat anabasu warep loki January 15 phawgi manungda hojik orakliba phibom asiga mari lenana tongan ba tribal level khudingmakka wa tananabasu yanaki hari
ꯆꯠꯈꯤꯕ ꯇꯥꯡ 23ꯇ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯁꯦ ꯄꯥꯟꯗꯝꯒꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯣꯐꯤꯁꯇ KCPMCꯅ ꯕꯣꯝ ꯊꯝꯂꯝꯕ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯔꯥꯡ ꯀꯩꯁꯥꯝꯄꯥꯠꯇ ꯄꯥꯎꯃꯤꯁꯤꯡꯅ ꯃꯊꯧ ꯂꯦꯞꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯉꯔꯥꯡ ꯄꯥꯎꯃꯤꯁꯤꯡꯅ ꯃꯊꯧ ꯇꯧꯕ ꯂꯦꯞꯇꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ISTV ꯅ꯭ꯌꯨꯁꯒꯤ ꯄꯥꯎ ꯁꯟꯗꯣꯛꯈꯤꯗꯦ ꯑꯃꯗꯤ ꯄꯥꯎꯆꯦꯁꯤꯡ ꯐꯣꯡꯅꯈꯤꯗꯦ ꯉꯔꯥꯡꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯒꯤ ꯏꯗꯤꯇꯔ ꯌꯥꯎꯅ ꯄꯥꯎꯃꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯃꯦꯗꯤꯌꯥꯗ ꯊ꯭ꯔꯦꯠ ꯇꯧꯔꯛꯄ ꯀꯟꯗꯦꯝ ꯇꯧꯏ ꯃꯦꯗꯤꯌꯥꯗ ꯕꯣꯝ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯄ꯭ꯂꯦ ꯀꯥꯔꯗꯁꯤꯡꯗ ꯏꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ MLA ꯖꯣꯏ ꯀꯤꯁꯟꯅ ꯍꯥꯏꯈꯤꯕꯗ ꯃꯦꯗꯤꯌꯥꯗ ꯁꯤꯡꯅꯔꯛꯄ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯤꯡꯅꯕꯅꯤ ꯃꯦꯗꯤꯌꯥꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯊꯕꯛ ꯇꯧꯈꯤꯕ ꯂꯩꯇꯦ ꯃꯦꯗꯤꯌꯥꯅ ꯑꯁꯦꯡꯕ ꯄꯥꯎ ꯐꯪꯍꯟꯅꯅꯕ ꯑꯃꯁꯨꯡ ꯆꯨꯝꯊꯣꯛꯅꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤꯕꯅꯤ ꯃꯦꯗꯤꯌꯥꯗ ꯑꯥꯎꯠꯐꯤꯠ ꯈꯔꯅ ꯃꯈꯣꯏꯒꯤ ꯄꯥꯎ ꯐꯣꯡꯕ ꯐꯣꯡꯗꯕꯒ ꯃꯔꯤ ꯂꯩꯅꯅ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯂꯦꯞꯇꯅ ꯆꯠꯊꯔꯛꯂꯤ ꯊꯧꯑꯣꯡ ꯑꯁꯤ ꯄ꯭ꯔꯦꯁꯀꯤ ꯅꯤꯡꯇꯝꯕꯗ ꯁꯤꯡꯅꯕꯅꯤ KCPMCꯅ ꯀ꯭ꯂꯦꯝ ꯇꯧꯔꯕꯁꯨ ꯃꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯁꯨꯡ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯄ꯭ꯔꯖꯥꯁꯤꯡꯗ ꯈꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯈꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯔꯛꯄ ꯑꯣꯏꯔꯒꯗꯤ ꯄꯥꯎꯃꯤꯁꯤꯡꯁꯨ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒ ꯊꯕꯛ ꯇꯧꯖꯔꯤꯕꯅꯤꯅ ꯃꯈꯣꯏꯗ ꯐ꯭ꯔꯤ ꯊꯥꯗꯣꯛꯄꯤꯕ ꯍꯥꯏꯁꯤꯅ ꯑꯐꯕ ꯋꯥꯈꯜꯂꯣꯟ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯊꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯤꯠ ꯇꯧꯔꯤꯕ ꯑꯩꯈꯣꯏ UG ꯑꯥꯎꯠꯐꯤꯠꯇꯨꯗ ꯑꯁꯤꯒꯨꯝꯂꯕ ꯊꯧꯑꯣꯡꯁꯦ ꯈꯨꯗꯛꯇꯒꯤ ꯍꯟꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯃꯔꯣꯝꯗ ꯄꯥꯟꯗꯝꯒꯤ ꯑꯣꯐꯤꯁꯇ ꯕꯣꯝ ꯊꯝꯂꯝꯕ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈꯤ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ YSCOꯅ ꯄꯨꯟꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯌꯨꯝꯂꯛꯇ ꯕꯣꯝ ꯊꯝꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯑꯃꯨꯛ ꯍꯟꯅ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯅ ꯃꯈꯣꯏꯗ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯁꯤꯡꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯅ ꯄꯥꯎ ꯐꯣꯡꯗꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯐ꯭रीडम ꯑꯣꯐ ꯁ꯭ꯄꯤꯆ ꯑꯦꯟड ꯑꯦꯛꯁꯄ꯭ꯔꯦꯁꯟꯒꯤ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯃꯠꯄꯅꯤ ꯑꯃꯔꯣꯝꯗ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯗ ꯂꯥꯜꯍꯧꯕ ꯁꯥꯁꯤꯟꯅꯕꯁꯤꯡꯅ ꯅꯠꯇ꯭ꯔꯒ ꯑꯁꯦꯡꯕ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯕ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯒꯤ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕ ꯑꯣꯏꯒꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯈꯨꯔꯛ ꯍꯥꯡꯗꯕ ꯏꯝꯐꯥꯜꯒꯤ ꯃꯌꯣꯜꯃꯛꯇꯗ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄ ꯍꯥꯏꯕꯁꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯣꯟꯕꯒꯤ ꯈꯨꯗꯝꯅꯤ ꯃꯁꯤꯗ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎꯁꯤꯡ ꯐꯣꯡꯗꯕꯒꯤ ꯊꯕꯛ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ ꯑꯩꯈꯣꯏꯒꯤ ꯕꯣꯝ ꯊꯅꯝꯃꯦ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯜꯂꯝꯃꯦ ꯅꯠꯇ꯭ꯔꯒ ꯅꯍꯥꯔꯣꯜꯅ ꯃꯁꯛ ꯈꯪꯗꯕ ꯃꯤꯅ ꯑꯦꯇꯦꯛ ꯇꯧꯔꯦꯅ ꯍꯥꯏꯕ ꯊꯣꯛꯂꯤꯕꯁꯦ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯦ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯁꯔꯀꯥꯔꯅꯁꯨ ꯁꯥꯁꯣꯟ ꯑꯃ ꯂꯩꯍꯟꯕꯒꯤ ꯃꯊꯧ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯂꯣꯏꯅꯅ ꯕꯣꯠ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯑꯦꯟड ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯁꯤꯡꯅ ꯄꯥꯎ ꯐꯣꯡꯗꯕ ꯍꯥꯏꯕꯁꯤꯃꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯃꯣꯠ ꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁꯇꯒꯤ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯇ ꯕꯣꯝ ꯊꯝꯖꯤꯟꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯀꯤꯍꯟꯕꯒꯤ ꯊꯕꯛ ꯑꯃꯠꯇ ꯇꯧꯕꯤꯗꯅꯅꯕ BJP ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯁꯦꯜꯅ ꯑꯄꯤꯜ ꯇꯧꯔꯤ ꯑꯃꯔꯣꯝꯗ ꯕꯣꯝ ꯊꯝꯂꯝꯕ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯝꯐꯥꯜꯗ ꯐꯣꯡꯕ ꯄꯥꯎꯆꯦ ꯈꯨꯗꯤꯡꯃꯛ ꯐꯣꯡꯈꯤꯗꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯅ ꯑꯁꯤꯒꯨꯝꯕ ꯈꯣꯡꯊꯥꯡ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯅ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯆꯦꯒꯤ ꯑꯣꯐꯤꯁꯇ ꯕꯣꯝ ꯊꯝꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯕ ꯊꯧꯑꯣꯡ ꯊꯧꯖꯨ ꯀꯦꯟꯗ꯭ꯔꯒꯤ TS ꯕꯤꯁ꯭ꯋꯖꯤꯠꯅꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯦꯗꯤꯌꯥꯗ ꯇꯣꯏꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯑꯁꯤ ꯆꯥꯎꯈꯠꯇꯕꯒꯤ ꯊꯧꯑꯣꯡꯅꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯆꯠꯊꯔꯛꯂꯕꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯆꯥꯎꯈꯠꯄꯗ ꯊꯤꯟꯊꯒꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯤꯌꯨ ꯇꯨꯡꯗ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯄꯥꯎꯆꯦꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯄꯣꯟꯕꯤꯒꯅꯨ ꯍꯥꯏꯔꯤ ꯄꯥꯎꯆꯦ ꯄꯥꯟꯗꯝꯒꯤ ꯑꯣꯐꯤꯁꯇ ꯕꯣꯝꯊꯝꯂꯝꯕ ꯊꯧꯑꯣꯡ ꯌꯨꯅꯥꯏꯇꯦꯗ NGO ꯃꯤꯁꯟ ꯃꯅꯤꯄꯨꯔꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ ꯄꯥꯟꯗꯝꯒꯤ ꯁꯛꯂꯦꯟꯗ ꯕꯣꯝ ꯊꯝꯗꯨꯅ ꯄꯥꯎꯃꯤꯁꯤꯡꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕꯒꯤ ꯊꯧꯑꯣꯡ ꯋꯥꯈꯜ ꯌꯥꯎꯗꯕꯁꯤꯡꯅ ꯇꯧꯒꯗꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯃꯥꯋꯤꯁꯠ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ ꯃꯅꯤꯄꯨꯔꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯃꯔꯤ ꯂꯩꯅꯕ ꯈꯨꯗꯤꯡꯃꯛꯅ ꯄꯥꯎꯃꯤ ꯈꯨꯟꯅꯥꯏꯗ ꯄꯥꯝꯗꯕ ꯂꯩꯔꯒꯁꯨ ꯃꯗꯨ ꯌꯥꯝꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯋꯥꯔꯣꯜꯁꯤꯡ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯊꯣꯛꯍꯟꯗꯨꯅ ꯌꯥꯑꯣꯜ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯨꯔꯨꯞ ꯈꯨꯝꯍꯟꯅꯅꯕ ꯍꯣꯠꯅꯔꯣꯏꯗꯕꯅꯤ एडिटर्स गिल मणिपुर अमजुना थोदों मरी लेना चंगसिल्लप खोंथांग खुदिंगदा लुप असना मपुंग फाना अपुनबगी सक्तम सोलिडारिटी उटकनी हाइना स्टैंडिंग कमिटी की कोऑर्डिनेटर कियोंगहन मंगांगी चेरोल अमना मखाता मीडिया हाउस द बॉम्ब थमजिनुर अकी तुजुंग थोनखिबो थौदोक ऑल मणिपुर न्यूज़पेपर पब्लिशर्स एसोसिएशन असु यानिंगदम फोंदुरक मणिपुर कमीशन फॉर प्रोटेक्शन ऑफ चाइल्ड राइट्स की वेबसाइट अमा हांगदोकपग लोइना हैंडबुक अमसु फोंदोकरे सेक्रेटरिएट नॉर्थ ब्लॉक तलाइबा सोशल वेलफेयर मिनिस्टर AK मीराबाई ऑफिस चैम्बर द पांगथोप थोरम मदुदा सोशल वेलफेयर मिनिस्टर
A.K. Mirabai, Manipur Commission for Protection of Child Rights ki Chairperson S. Kumar Sharma, amadi Manipur State Commission for Women ki members sing amadi Commissioner Disability R.K. Kumar Jesu Sarvyaki, Minister A.K. Mirabai na Bharata Child Rights ki problem hengalakpa asidagi Commission angang sing bungak sian bada amadi makhogi hak sapsana phangnana mohon bada ngasi hangdoli lama website www.manipur.scpr.com amadi handbook asina chawna mating oirgani haiki Mapan lomda aikoina aronba karba tawba mayam singsina angang singsibu huramduna pugraga lariba mangan bagi changse nomo hengalakpa WC singa samnaraga child welfare board mayam asi aikoi khusamnare haraga commission na maruiba aikoina part asi loraga hariba asi functional oiba yana bagi damakta miyamda ngasi gi launch asi tawjabani Manipur University Students Union gi mikhal December ki tang kun gani pan da tawgani torombadu Manipur University gi election authority na matam kaktana yaithokhiba thaong yaning da phongdoktuna university asigi mahiroi kharana ngarang numidang irang horoktuna musugi office ki chokri upu kya thugaibaga loinana mai thaba horamle singzamai police amadi fire service ki kangbuna matam sana laktuna mai kanbaga loinana mahiroi kharagi irang adu lakshin bangamki Economic blockade na maram oiduna Imphal da tholakadaba passenger puba gari yauna tongan ba mal puba gari sing jiribam da panduna lei hojab Guwahati amadi Shillong lom dagi Imphal lom da tholakadaba passenger puba gari sing panduna leibana gari da tonglakpa passenger sing awaba kaya mayok nari hari hayang Imphal dagi ahang ba gari truck sing squad ka loina jiribam da satkani gari sing aduna jiribam da thunglaba matungda jiribam da panduna leiba gari sing Imphal da escort ka loina puthorakani hai Amromda UNC na satrebe economic blockade asi atuma matamda handoktrabadi UNC asi miyoibigi mayokta leibani haina logani haina United Christian Women Manipur gi President S Barmina ISTV News na phongdorakli mana makata na phongdorakpada lamdamasida nuksi chana na laminarakliba asi makai kharadagi lakpa nauna semba lambi da chatpa haunade ipa ipuna semlamba lambi bu UNC na miyoi kharagi kudong sabada mating pangshinba khudakta handokadabani haiki ichin now UNC da ekhoina ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯏꯁꯣꯔꯒꯤ ꯃꯥꯏ ꯌꯦꯡꯂꯒ ꯕ꯭ꯂꯣꯀꯦꯠꯁꯤ ꯂꯧꯊꯣꯛꯄꯤꯌꯨ ꯅ꯭ꯌꯨ ꯏꯌꯔ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯑꯅꯧꯕ ꯑꯁꯥ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯅꯧꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯍꯟꯁꯤ Manipurda hojik thokliba tangdu leitadaba phibam asi warusin puraknaba honabagi mahutta political party kharana rajniti gi khudong saba launana honaba thawang asi lebak thibani haina Sagulban Kendra gi hanagi MLA Dr. K.S. Lokena phongdokre BJP da yawaklaba hanagi IMC gi councillor W Mobim sa okpagi thoromda mano wapamasi phongdokhibani Loken gi yumda pangthokiba chamba thorom maduda Mobim sa na haikibada miyam gi khallaga party asda yawarpani makhata na miyam gi thabak tawkhigani Dr. K.S. Lokena Economic blockade ki matang da Manipur Sarkar nga si phawba warishin puraknaba honadaba asi achumba thaong natte phongdokhi United Naga Council matam sangna sathrakliba blockade asi athuma matam da losin hanarba Manipuri Youth Front Assam na kasar gi DC ki khutang da India gi President Prime Minister National Human Rights Commission gi chairperson da memorandum amam thakre Manipur da tangdu leitaba mafam ama oinanaba hojik sathrakliba blockade asi athuma matam da losin hanbiu Tengnopal amadi Nonia da ambush tawrakhibagi thodok inquiry taw haiba dabi yawi hojik pawgi marakta na break amata nomination Life Coaching Center, Ghari Makhalaikai, Airport Road, Imphal. Admission open for 4 months complete foundation course, classes 6, 7, 8, 9 and 10. Class commencing from 26 December 2016. Mathematics 4 months complete course, Saranjit from 22nd December 2016. Separate boarding for boys and girls. Band service also available. BSNL Mobile Roaming chatpada incoming free oiraba amatta ngairaba laibak asigi jingnung manung singda khwaidagi chawba signal coverage lairaba call rate yamna pikpa chopna tagi minute amada paisa kun manga khadana yaraba 339 khadang hapiraga any network da unlimited call tobiduna wari sabiyu amadi 1 GB data su pangbiyu Beneath 100 meters from the Earth's surface, naturally filtered through saline streams, pure, clean and healthy water.
Millennium School, Sagolban Salam Laikai, welcomes you all to a world of education where children are taught with love and affection in a playway teaching system with the latest technologies. Come and join Millennium School, a paradise for children. Hey, sweet dreams, hey, sweet dreams in every way, full of love, joy and more, and love, 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 love. Hey, Sweet dreams, loungewear for the family. Pain relief ointment. Khwang naba, ok sikpa, tang sikpa, pu naba singbuda sinaba yarba, lipsap gumna puthok saba oza. Beki matungda amukana taram noksari. Hauzik makatana pau kharaga pizari. Manipur University Students Union gi election saliba tha asigi manungda pangthok nanaba hayeng tang kunga mapan gi nungthil pung ama phawbagi mamangda notification thoktrabadi akan makhongjang changsilagani haina Joint Students Coordinating Committee na phongdoragli. Esapat saga rotalai ba KS egi office ta pangthok pau gi mifam amada committee gi convener Subhash Chandrana Mikhal pangthok nanaba sem kiba authority gi oja singna kanagum bakhragi yenglaga thabak torukpadagi irang asi thokibani election committee na lep kiba matamda pangthok lamlabadi ngarang Mikhal yaithokle haibada khuisau narba mahiru singna yaningda bakhajiktang phongdokpada thimjinbagi mahutta police na tiagas kapsinduna aso apan yahon kiba si tholamdaba yai haina su phongdoki Ozik Manipur University da mahiro sing na sangsilliba khongjang sing asida JSC na mapung phana sogotpaga loinana yamna akan mamongda khongjang sing sangsin mukhanna good academic atmosphere amada hanjinanaba authority na lokhutpa yaba thongdang do thu matamda lokhut kitam na basi JSC gi site gi media gi thongna thamjari Iramdam gi Sagol Manipur gi Poni Pibam Amada Hekta Mutpa Yabgi Thakta Lairi Haina College of Agriculture Kaugi Animal Sciences Department ki Head of Department Dr. T.S. Ranadhirna Phongdokre. Ophamasing asi ICAR NRCE Project Conservation of Manipuri Poni Cow Imphal gi Miyeng Makhada College of Agriculture Kaugi Sports Complex ta Pangthokiba State Level Manipuri Poni Sogi Lotion Migi Thoram Amada Mana Phongdokibani. Ngasig Lotion Migi Thoram Maduda MLA L. Nandakumar, Kaugi BC, Dr. M. Premjit, Political Analyst, Veteran Journalist, L. Sarachandran Singh Basing, Athoiba Mithung Singh Oiki. Ngasigi Poni Show Competition atuda Sagwal Abom Kuntra Amadi Sagwal Lava Taret Puthoki. Loinana Makok Mathang Taraba Singda Athoi Ba Mithung Singna, Shell Yauna Mana Mathum Singh Pidona Puning Thawatki. Organizing Committee Secretary Suwariba Animal Sciences Department ki Head Dr. T.S. Ranadhirna, Makatana Phondo Kibada. Poni Show Competition asi Biodiversity Conservation Movement Program amagi makhada Indian Council of Agricultural Research ki makhada project ama oina lisingani taraga manga tara taruk pakalak pahokibani nasidi Manipur gi Poni asi khudong thiningai oiba thakta sagol lising amarom tamak ngaire sagol sing asi gi sajik safam sing gi problem su sauna mayuk nadi India ko oina sagol makhal taruk lebi manungda Manipur gi Poni asi su National Bureau of Animal Genetic Resource Karnal na sakhang bagi ayaba piba sagol ama orbani sagol asi gi protection soidar phangani hai Manipur Poni gi masing je hoji am handare aba akogi FAO gi Food and Agriculture Organization gi criteria matungina asuk legadabani haibadagi makhada yam handana leihreba hoji 1000 khagadang hera leireba ada masi any time mulak pa yabagi chance leireba Garina Tenge Tawi Haiba Wahoda, Narang Ayupung Tararum Tama Matamda, Mayang Infal Bazarda, Zamanda, and Habami Amana, no may capri hai. Hodogadu, Kamdong Honor Wami, any nomina Surakpati soak to the hospital, the Lakanaka, Kudong Kiban and Kiba Mayang Infal Bazar, the Gipina, Pongdorpada, Mahaki motorcycle bullet adu, Mayum the Gitodoropada, Zamanda, and Haiba, Kumuzum Binoi Kobomio, Asidagi, Hangana Bohoda, Tenge Tobadagi, Ningai Sandana Torpada, Bino no make up Turkey, Marie Lenabasina, Miyan Sangyu Haki. Mayam the Katin Mayam to the Mayam the Mana, the beach man coming, no Gapon, I think you meeting daily Simba, the microphone, the longest in the Tolino to the Mata. I don't take Bazaz here, Stubborn in the Gra, Ma, Gary, my Makara, Mato, my Yori,
मानदि मतोनदि ngomai maning da kari ngwa pot ama le haje akuni yam kanna thajaba haidare masi dum thigabiyo smain tawba Desember ki tang kun gataru ki numidang pung mapalom taba matamda mayang Imphal bazar da BJP mayang Imphal ki worker kharana nongmai kaptuna miyam buki hali habi ki matangda mayang Imphal contract da mayang Imphal apun bunupi lupna wakar mifam sathakre nupi amana thonga du buyaning da phongduraki Ambromda thodok adu da case binoi chena ki balaiti haina mayang Imphal block congress committee na sengdokre ngasi pangthok papaw gi mifam amada committee ki media cell ki chairman TS moduna phongdok ki bada binoi hariba miyo asi hojik ngasi Pangthokiba INC gi mapok kumon palanga mari lenana Congress bhawan da duty tawduna leba miyoni karigumba hiram amata da thodok adu da mahak chena khiba leite lana hajin mani election maya khudingi mayang Imphal da thoning da thodok ya thokpadagi osi masa kauduna miyam ga loinana irang lakshan na ba amadi maya ka bachinjak yonba thingna ba khanawa leite rajuniti gi khudong sawa longna ba aran ba wafam sandokpi thabak makha sathabi nu haiba ga loinana ngarang numidang kesam gautam amadi chongtham hirojit kauba Congress ki wakar ani mi thiluraga halakpada phurakhibalai asuguma thodo makha sathaning de haiki yamna aran ba yumham yaudu wapamni kunjo gi machani ba binoi habisdi aikoi gi Congress office da chamaga kunthama thai suba Congress ki foundation de gi damakta duty tawduna madi adu numi manga tarani de adu madi duty taw lebni pani ngarang mayam phanda lakpasu ude adagi moina nomai kapam mi kholami nomai meru khulli adu tawi ada taw yam nangna nomai kapam ga pangai daijeli Nomai du yam nang na mana intentionally kapam tardi nomai meru manga taru moina khullaga tong uli duna kaigumba maduna aseng bawe ram tardi nipa du mana intentionally kap ga tardi nomai meru manga taru duna kap da nipa du I merigam tadaba adagi nipa du karigumba mata sok ta basibo karmai to na koin thasdari no madu yumham yaudo yamna aikoi gi aran bo wapamni madu yumham yaudo wapamni Social and Youth Progressive Organization Hero Kobulub Amasem Kre. Lubasigi President El Sinthani, Duga Secretary Salam Rajesh Kawi, Lubasina, Hero Assembly Constituency Gimanum Daliba, Tabak Pangdaba, Lyra Basing, Amadi Lukrabi, Sing the Makti Yapinaba Tabak Torum Kia Packet Kani Haina Lotoke. Equimio Benuti seasonary electronics ki posak sing bo yarak traba matam da masima tokram na muhana kana bulam bide season nagati habi matangda National Institute of Electronics and Information Technology Nalit Imphal na sinduna nimit humnin chatakata training program amangasi Nalit ki conference hall da hodokre Thromatu da Manipur Sarkar ki Directorate of Environment ki Director Dr. M. Homeshwar Science and Technology ki Department ki Director Uttam Chandlai Shramamadi Nalit ki Executive Director T.S. Prameswar na saruyaki Training asida tongan basaka ki losang amadi bank sing employee kya saruyaki Dr. M. Homeshwar na sakula pagi matungina equipment ban electronics ki item season bagi chang nong hengalagli Siznabagi matungina yarak terba matam da processing adubu amuhanna recycle to bana tragna reuse to ba yana na ba sinba mathau yamna tarai mar sakana sumasigi matang na scheme power sem khrabani niyo bigi tungi khanduna electronics waste management to ba yamna mak mathau tare phungdoki ngasi kadang ban part 2 community hall da tararak suba uripo kangsup road auto mega diesel association gi mapo kumon gi thorom sengmai kendra gi MLA Case Devendra, Uripo Kangsup Road Auto Mega Diesel Association President says Ibom Samadi, Sumati Devi, Zilla Parishna, Matang Chief Guest President Amadi Guest of Honor Uduna Pangtokre, Tormadu da Tongan Bazati Gizago Ishaki Trom Sung Pangtoki. Kadang Ban Karam Bitel Nakuzang, Tong Kongeljang, Kangsup Amadi Payangi Kulsing, Asigilising and Itaraga Marita in the Taratru Paugi, ISIS LC exam Amadi Class 2 FK exam the Quaiti Makok Lakpa. Satra Singda Kudol Port Pidino Kai Kumna Butki, Missing and Literate, ki class 10 number 2 ki exam da, quite ki mat yam the Pangba Kul Singi Mahiru Singda Uripo Kangsup Rota Cheliba, Association Auto Singda, Lemna, Auto Tongi Kudong Saba Sing Pigini, Loinana. Manipur da Hinung Til, Nong Junuk Sha Kakta Paugisin from the Tabak Toriba Pomishin the Su Lemna, Auto Tongi Kudong Saba Sahi Chupa Pirgani Hana, Association President says Ibom Sana Pondokre. Loinana Uripo Kangsup Rota Association Diesel Auto Cham and Ipumanga Housing service story hana photoki Artist training come educational research center na putokpa imagi sari pi mingthon ba saring larik ama lamyan ba salianda pongdokre saring singasi Manipur ki pawi tara ka taruk na iba saring singdagi okendro hungdong bamna editor oidra phongmani saring singasida ISTV news gi pawmi LCD pitam gi suyawi larik phom gi thormatu da retired IPS TS Radhisham sangai kritik salam tomba amasung Professor I.S. Kangjam Su Saruyaki, T.S. Radheshamna,
Manipur asi isu kaya na thale adubu problem sing asi munna khangdamana warusing purpang kamdabani sathariba economic blockade asi tawhidaba thaoni atubu matamda handu haki Manipur da khundamina riba puruk phutingmakna amana amagi thodok wathok singda saruk yamina duna ngasigi tangdu leita adarba Manipur asi shanti leba sakhotpa lamdam ama uhelasi haina kerau kendra ge MLA Thamarjit Karamna phongdokre wafam masing asi waithau siru youth club na sinduna Victory through harmony haiba thim da pangthokpa mangarak suba annual sports miss hautopa ki thorom da haikibani ngasi ke thorom da waithau chiru gi village chairman songren gi seko bisus ai kerau kendru gi secretary MS angam na singmi miyo kya saruyaki MLA Thamarjit Karam na makata na phongtok kibada ban blockade amadi demonetization gi chaithengna awaba nanglaba Manipur praja sing awaba sigi mathakta ngasidi kalup phurup naibadona leinarak laba phibam asida Siru Youth Club na sinduna pangtholiba sports miss asigi theme victory through harmony haibasi Manipur gi mafam punamakta masigi wakalon sandokpa yariba theme ama ori maramaduna pangtholiba sports miss asi punna sogatmina ba mathau tai phongdoki tungda numit humni chupna games and sports amadi literary gi lamda sangdamnagadaba annual sports miss adu MLA Thamarjit na hodoki Bisnupur district ki manung dalaiba tongan ba Manipur da phong ba pause amadi electronics media gi paumi singda moirang dalaiba moirang oil pump amadi Bisnupur district ki mafam sing dalaiba tongan ba oil pump sing ngasi miam da thau pikre moirang oil pump ki incharge basantana phongdor khibada ahing nungthil khatna miam gi damak seba tawjariba district asida leiriba paumi sing damak paulo bada thau phangdabi gi khudong sadaba kaya thengnerba sigi khanduna pump ki market gi thau pibagi khongthang asi pakhalakpani Democracy Sarpalebak amagi marisuba yumbini hainariba paumida ayat apan bahe piba amadi pau phongmada ki tuzungma pon masi yariba makai to ondana na hona biu amadi paumusing boikai khumna sihana phongdoroki Wangkai kendra ki one number 21 amadi 22 dagi BJP worker waramba mioi tarakani pan congress ta yawrakre Wangkai block congress committee ki pangthopa thormaduda block ki president L Langsingana Nona Congress the York Level Sing Taram no Opagulana, Kontang Asina, Kendra Sigi. Kendra Sida Congress ki Miriam Mai Panana Bagilambi ama Oregon Haki. Hangang Block Youth Congress Committee na Su Congress Party ki Samaga Kuntrama to Suba Foundation Day Pangtopagaluna, Hangang Assembly Constituency Development Model. Mington ba booklet amasu putokre. Kendra Sida Congress ki Miriam Oregon Sem Saribe N Ratan. Kapu Hargazu Khanaba, Mahaki Yumda Pangtoki Batoramaduda, Assembly Speaker T.S. Lokeswar, MLA Dr. N.Z. Bizoy, MLA Y. Susandran Singh Sing Shawaki, Speaker Lokeswarna, Lebak Ngakpada, Tauna, Losing Legadaba Musing, Miam, Gilusingbo, and a Tagatpana, Kunaya Sep of Lambi the Lakani, Natrabadi Kangkong Sagan Haki. Yaripo Kendra the Mirap Ogatori Pakistan in Thamsaw, Yumda Ken Kanbagi Tabak Sati, Haina Police, Paruba, Andro, Macheng Patagi, Y. Sharat Amasung. Hairuk kamin thang wai phaina numit adu da makhoi ani na miyam mang da phongdo tu bapunamak masa kanjana ma haki banga tani BJP bunung sijaba amadi party sidana singu punshin na mohna badaning them zauna la na ukibadi ki thodo odo thokibani hari sarana phongdo kibada miyam gi irang adubu miyam gi irang adu da masabu kanjana na aran bo wafam sing adu phongdo kibani matung da asugba thokna na ba sinbiganu haki Panmintang Wapaina, Mikal Nakshira Haiduna, candidate Singi, Yum de Sam Sam Sanglubani Adubu, Labak Tibatodok Adu Toklaba Matung, Masak Kanjanaba Party Organization, Amagi Ming Season Nakivani, Tasiangna Party Organization Adugi Mio Nati, Kaisam Timzaugi meeting to Gainaba Amadi Mahaki Punsi Tem Singanaba, Changlubanati Hari. Poti, PCB and Easy Punsilagadi, Hoi Pangan and Kalupagi, Hoi Punsinaba Honai, Aduga, in Timzau Amadi, Kano, Hoi Ozani Maijan. Anisi kananaba hanaba tawba khotpa atugum imda laite mapari kimno te kana aso atugum tawo haino pa kente amta yaude marmasina sigum thodoksi akhoi ti thokre Lok Jana Shakti Party Imphal East Committee na hojug sathari ba economic blockade asi lotion hanan ba wakat mifam ama wangkai kaithel asang bi community hall sathakre District Committee ki General Secretary A Kisona aikoi lan pamde aikoi gi iram dam aikona ngakani blockade asi atubo matam da handokadabani haki CPI Wangjing Zonal Council ya khanaba General Bodi Mifam Ama Kairen Bikok Mayai Likai Community Hall Pangthokre Thoramaduda CPI Manipur State Secretary Dr. M Nara Wangjing Tentha Kendra Local Council ke Secretary Hemobi Langul Ibuyaima N Bira Wangjing Tentha Kendra ke CPI ki Miriam Ogatori ba Haubam Robian Susaruyaki Dr. M Nara na
Congress lengang asigi makata lamjing binaba leitraba miyam makai khangdana kokta khut haptunu chenabagi matamudu yore media da government asina afaba mayam ama tawri haiduna advertisement tawri asi sahi taraga manga asida karamba phibamda leirabage hangki center ke manana tawri nari mukta barak sidhi ban blockade madati korpono ki mamalta ekoni darkaro hida mukta ba chana chinja mukta ba maike yemasu naga ki marak ki hina hida ba blockade counter blockade masin marak ko sidhi mani ki prajasi tampu dekana namre sini aina hakiki Impal West District ki oinanga sinubadang pung mapandagi hayang ayuk pung mari phawba curfew leigani haina District Magistrate Robert Singh Khetrimium na khangalagli azu paw gi martha na tian break amatang amukana lominasi The New Life Public School, All Palace Road, Kanchipur. Admission open for session 2017. Free admission for new students of class pre-nursery to class 3. Free 50% admission fee for all students of class nursery to class 3 and new students of class 4 to class 10 per sem. A student always free for every 3 students of the same parent. School bags are also given free to the newcomer student. Temple of Learning School na chahi tara mapung pharakpagi harau tayamba phongdorapaga iroinana mahiroi singda kudul khara tamjari. Pre-nursery, nursery, KG gi mingzal sel logzeroi. Class 1 dagi 8 amadi 11 gi mingzal sel tangkhai khak logzagani. Class 9, 10 amadi 12 kina chada kuntra mingzal sel tajagani. Kudung saba sing asi ataknaba sit khara khakini. Khana wem lekai Kanchipur da leiba Temple of Learning School counter dagi free da form phangdigani. Spread proudly our school flag fly. We hold our heads high, for we work in joy, learn with fun, and grow with dignity. Hakchangi labor solakpadagi puchusing aktaba, hakchang choktarba, tumba chaba yaraktaba, khong hanga nungaraktaba singidamak, amatta ngayaba upaidi, Jolip Syrup, amasung Jolip capsule with changiness neview. Central Dental Clinic Uripok like Kurembi Leirak Talakuna Adongi Yagi Nungai Tabasing check Tobiu Digital Equipment Marangaina Leiraba Sterilize Ningtina Tauraba Akanga Hey Doctor Amati Nurse Matik Chana Leiraba Patient Singi Yam Nakudong Charaba Mafamamani Open Monday Dagina Saturday Fauba 6:30 to 5:30 p.m. Sunday Gioina 6:30 Dagina 2 p.m. Ngasi Makleng Simbirau Central Dental Clinic Miyam ki nuwairaba pausal mathang da domna Delhi chatpada look active hospitality services na miyam da air conditioned rooms ethnic cuisine amasung taxi ki khudong chaba tham. Please contact 09999055302 or 09821819453. Look active hospitality services, assurance redefined. Prime Minister Kausal Vikas Yojana ki makhada leba free the computer training pinanaba center ama Honorable MP Sri Prahlad Singh Patel na hokiba December ki tang tarada singjamai singa makha tomal lerakta sanga abiramle BJP ki intending candidate oiribi Mahila Morcha ki secretary Pukhrambam Ongbi Irom Sonina di Manipur Prajamiyam takanaba pinanaba pusilakpani class 10 pass torba singna center asida ayuki pung tarada gi ani fawda lengbirakuna akupa marol khangmiraba yagan breaking matula mukna taram noksari atei paw makha ta bakhara pizari Handa pangthokiba MPSC na loba exam da mai palakhraba thangmaiban kendra gi manung da leba candidate singbu opge thoram ama MPCC gi secretary Zotin Waikhomna okre thangmaiban hizam lekai da leba ma ki mayum da pangthokiba achamba thoram amada mai palakhraba candidate singbu achamba khudol poching pidona puning thongwatki Zotin Waikhomna handa kendra sigi manung da MPCC na loba exam da MPSC na loba exam da mai palakpa masing khwadi wangba sahi ori matung tarak padasu makoigumna mahiroi kayana mai pakna na hotna biu hain appeal toki PMGSY gi makhada itam thongdagi moirang kampu tabalambi hausi koilas tharibasi ningthijana thadribasi amuhanna thadrabadi phaknung gi miyamna lambi asi thingjalagani hari lekai miyamna lambi ningthijana sembidri haina horakpadagi CPI gi luchingba musnana ngasi lambi asi gi phimam yangsinkhre lekai gi mute phongdoropada Tha phadriba koilas asi loina phakat payare miyam gi yenglaga lambi asi amuk hanna thabiu hari amuk snana numit taraga mangani gi manungda koilas asi nongna thagadabani miyam bu minam bayaroi haki amurom da phanung dagi moirang kampu phawbagi koilas thariba asi phanung area da lowsing loknaba lawrok pantha da chatna daba yadabadagi
gari mayam ama changsin mana labuk tagi lekhom pukhalakpatagi phibam khara sadaba yawbani adubu local MLA da phunung social youth club na khara phajana repairing tobina ba haijabadagi mari lenaba contractor na thabak hobibagi damakta thagatchari asigum phibam masida kanagum bakharana rajniti gi khudong saba longna ba lekai gi irang thona na silam balabak tibani matungda sigum thong amuhna tobidana na club asigi terol amna makhatana phogurli Emri Narega Infal East District ki manung damai pana pangtho ki basing da yumpham oiba documentary film ama DCL Geoffrey nangasi phongkre Panchayat Bhavan da pangtho ki batharamadu da video sing amadi local body gi mihut sing sharu yaki Lakadruba general election asida miyam gi khangadaba amadi leba ki apun gi saktam ngak pangamgadaba mihut khalsi haina MPP gi president oramba L Borazau no phongdorakre Manipur Press Club da pangtho papaw gi mifam amada mahakna Hojik sathariba blockade asi atuba matam da handokadabani miyam gi akan ba ihau laktringe da center na atuba matam da miyang changdabani haki Hojik leiba UNC gi economic blockade se handokaba hoi moi gi mathong ni toimsung ma di NSN aina yadragadi ma economic blockade se handok ya ro adam mase atuba matam da handokio miyam gi interest masi tobuna phaya Moirang Kendra ki manung sanna naran sainagi oina matam kya ki mamang dagi khulgi mafam kharada toti ising phangdana lakpadu M Prithvirajna PHE digatana duna Village Water and Sanitation Committee amasung Women Welfare Center naran sainagi loina samjin mahukre ariba pipe line sing lokthok tuna anoba pipe sing phumba hukre matam sangna khulasi ki mafam kharada ising tadabadagi department samjin binanaba haijarbasu thabak oina paket piraktabadagi kendra asigi mihut singna miyeng sangbibagi damat khunja singna nungaiba phogorli MD Itihas Khan Koba Sahi Tarang Homdoirom Surabunu Pamasama Kerau Makting Makalikai Digi Mayum di Thok Digi Hanjilatre Irbung Police Station da Makia Pokuna Piraki report ki matungena Mahakana Gumakhana Phakiba Mandi Jingna Phogorli Nupamasasi Mariwangi Kuchu Ngawi Kongrau Amubuda Angobuna Chen Bama Sheki Purit Amuba Maliki Kanaguna Mahapu Tengnabirabdi mobile number 94027360044 8414902777 da pau pibiu natraga manak nakpa police station da pau pibiu hari hozu makata na sana bagi pau lobis sana bagi pau pizari Awang Nokpok State ki football sanaroi sing awang mathak ta pukhana bagi pandam da hayeng Silong Lajong Football Club amasung Neroka Football Club ani gi friendly match ama Imphal gi Khumana Park ta sanargani Classic Grande masidang si pangthok ki papau gi pham amada Silong Lajong coach thangboina Silong Lajong gi maroi ba pandam si awang Nokpok ki football sanaroi sing bu national amasung international ta thak ta pukhana bahona bani Neroka Football Club na norut iba khongthang asisu sokat pagaloina friendly match sanana balakni Silong Lajong gi team da sanariba sanaro sing ayamba Manipur gi sanaro sing ni phongdoki Assam gi Tezpur da sathariba North East Sports Foundation Badminton Championship da sahi taram doi makha gi singles da Sarjit Moyang Them Zomi Singam ke nganba P Sinam amasung Ritesh mathangi round changkhe sahi tara ga manga makha gi nupa masa gi singles da su Sarjit Moyang Them Zomi Singam amasung ke nganba round changkhe Deputy Commissioner amadi District Election Officer Imphal West ki miyeng makada Sub-Divisional Officer Wanggoina sinduna Sajin Kangjabung Football Ground da program gi saruk ama oina lakadurba election free and fair oinanaba football match ama pangthokre ngasi sanakiba match ta 20 langthawal esina 22 Wanggoi esibu goal ani sinoda maitiba piki mai palaba team singi sanro singda selgi mana piduna puning thawatki Lalong Thangta Association Manipur Sinduna Manipur Press Club ta Thangta Mahi Sanabungda Chandana Bahonabada Thodang Lomina Nabagi Pam ama pangthokre Thoromatuda Thangta Federation of India ki Chief Advisor R.K. Achobana Maruba Thoromapu Oki Ipamaduda Thangta ki Lamda Khang Haiba Singna Wangang Kibagaloina Tongan ba Warepya Lokre Hari Ziribam da sathariba kuntruk suba ke C Malik Memorial Football Tournament king isi sanakiba match da WJFC na PYC bu goal mari amada thoikre hayeng YSC amasung JYC sanagani
अहानबा YWC ट्रॉफी क्रिकेट टूर्नामेंट की फाइनल सनराइजर्स यारीपोक अमदी सोनालिका सगोलबन गा थास की तांग कुंथ्रा गा माथुदा सानरगनी ngasi सानखिबा अहानबा मैच सेमीफाइनल मैच ता सनराइजर्स यारीपोकना दलित 11 सगोलबन बु अमदी अनिसुबा सेमीफाइनल दा सोनालिका सगोलबन ना युम्बुंग सरसी लंथबाल बु माइथिबा पिदुना फाइनल चंगलखिबनी ngapigan Eastern India Body Building Championship amadi Junior Mr. India da saruk yagadaba nupi amasung nupa body builder sanaroi tara khankhre Manipur Amateur Kho Association gi miyeng makhada Cherapur Bakha Youth Development Association sinduna nipu suba Manipur State Junior Kho Championship for boys and girls ngasidagi Rafudin Primary Madrasa ground haukre hotopiki thromda Agriculture Minister Abdul Nasir MLA Olandhoni MLA Amin Sahasu Saruyaki ngasi sanaki ba hobo match ta CSMYDA Sangha Yumpamna Sagir CS Pangal Tabibu Manga Anida Thoikre Rising Athletic Club Khungsai Bungna Sinduna Anisuba S Mepun Dangsa Memorial 7 Men's Soccer Tournament Khungsai Bung Playground Haukre Hotopaki from the ADC member KS Matthew Kulgi Chairman CS Mordak Singh Hasu Saruyaki ngasi sanaki ba hobo match ta Khunbina Junior Boys Bu penalty da Thoikre Brighter Club Awang Posam Namna Sinduna ngasidagi Tranithu Suba State Level Tramathoi Suba Men's Village Open Football Tournament Haukre ngasi sanaki ba hobo match ta NYC Nilakutina PDA Sangai bu goal ani amada maiti ba pikre hojik makata na sanabigi pau boyai ningthaujamdagi phangbigani Mari Suba Running Trophy State 11 Opal Tournament ki ngasi sanakiba match ta nongchupana sagol kangjai lup langjing asoba amadi Eastern Sporting Club nongmaibu mai paktuna quarter final sangkhre nongchupana sagol kangjai lup langjing asobana sinduna langjing asoba sports complex ta thasa gitang tara manga dagi polo team tara taruk na saruk yaduna chathariba Mari Suba Running Trophy State 11 Open Polo Tournament ki ngasi sanakiba ahanba match ta nongchupana sagol kangjai lup langjing asobana Kripsa Polo Club Team B bu Panjal Taranipal amada maithiba biduna quarter final sangkhibani nongchupana sagol kangjai lup langjing asobagi mai papagi Panjal singadu L atangbana ahanba anisuba ahumsuba amadi Mari Suba Sakrada Panjal Nipal o ojina ahanba anisuba amadi ahumsuba Sakrada Panjal manga and second row na ahanba Sakrada Panjal ama Kokesona anisuba amadi ahumsuba Sakrada Panjal ani KSI Sarjitna ahum super sakarda Panjil ama amadi TI Skawbuna Mari super sakarda Panjil ama chanduna mersasi mai pakhibani maiti orba Kripsa Polo Club Team B gi amatangareba Panjil ladu o omesna ani super sakarda sankhibani sathariba tournament asigi ani suba match ke sanakibada Eastern Sporting Club nongmaibungna Nambun Mapan Polo Club pu Panjil Mari ahumda maithiba pikre Eastern Sporting Club nongmaibungi mai papugi Panjil singadu e nautona ahanba ani super sakarda Panjil ani amadi N Pravina Mari super sakarda Panjil ama chanki atopa mai pakhibagi Panjil laduna e nautona manga super sakarda sankhibani Nambun Mapan Polo Club ki Panjil ahumadu N Somorjitna ahanba sakarda Panjil ama amadi M Sanjoina ani suba amadi ahum super sakarda Panjil ani chanki tournament asigi haukiba match ta Manipur Police Sports Club Team A na Thangmiban Polo Club pu Panjil Tara Sinoda amadi LISPRT Sagol Banna KMMR Polo Club Team A bu Panjil manga ahumda maithibu biduna quarter final sangkhre Sajing inat kan balup na sinduna Sajing Kangjebung Football Ground da Team Tara Mathoina Group ani thokna khairukuna chathariba Kunipal Suba Langthabal Kendra Football Tournament ki sanakiba ahanba match ta Mingan Club Sajing Awang Laikai amadi CWC Sajing Mamang Laikai goal ani sanaduna draw satkre Mingan Club Sajing Awang Laikai ki goal ani du lingakpana match ki ani suba amadi tara manga suba minita sanki CWC Sajing Mamang Laikai ki goal ani aduna S Asokna match ki tara mari suba amadi nifu taruk suba minita sankibani Tournament asigi ani suba match ki sanakibada NSU Naran Konjilna LCDC Sajing Mamang Laikai Awangbu Panjil ani sinoda maithiba pikre NSU Naran Konjingi mai papagi goal ani du Suresna match ki nifu suba amadi nifu tare suba minita sankibani Sathariba tournament asigi hayeng nungthil pung amaga minute 15 chatpada Lisu Lilong amadi CWC Sajing Mamang Laikai ga sanagani Anisba match nungthil pung ani makhai tabada LCDC Sajing Mamang Laikai Awang amadi SYDOL Sajing Chingkhong Laikai ga sanagani
M Ravichandra Trust Kyangwei Sinduna Kyangwei Ideal School Ground Team Taramangana Group Mari Thokna Khaidoktuna Tha Sigi Tang Kunmari Digi Sathariba Nepal Super Star 11 M Ravichandra Memorial Oval Football Tournament ki ngasi sanakiba ahanba mesta Pamuba FC Hairokna Zenin Solution Football Club Kaisampatpu goal ama sinoda maitiba pikre Pamuba FC Hairoki mai papugi goal du Rosanna Mers ki taramari suba minita sanki Mers sida Pamuba FC Hairoki sanaroi Rosan Dina Oken Akbar amadi Zenin Solution Football Club Kaisampat ki Dipakta Center referee na unsporting behavior kidamak yellow card utki Tournament asigi anisuba match ki sanakibada KMLDO Kyangwei Muslim na Mama Football Club Sagol Banbu goal ani sinoda maitiba pikre KMLDO Kyangwei Muslim gi mai papui goal ani du daya amadi saitasiana match ki Nepal suba amadi tarataruk suba minita sankhibani sathariba tournament asigi hayeng nungthil pung ama tabada DFC awang khunna amadi MSFC hainganga ahanba match oina sanagani ani suba match nungthil pung ani makhai tabada RFC khamnam lerak amadi LFC Kyangwei ga sanagani Rising Knowledge Club Khoyathong na sinduna tha sigi tang kunmanga dagi team tarani thoina group mari thongna khaidoktuna chathariba First Star 11 Mini Boys 4-a-side football tournament ki ngasi sanakhiba ahanba match ta KGC Khuraina RKC team B Khoyathongbu goal taramathoi sinoda maithiba pikre KGC Khurai gi mai papagi goal singadu TS Donex na goal manga TS Rahul na goal mari amadi TS Rohit na goal ani chanduna match asi mai pakhi Tournament asigi anisuba match ki sanakibada YSC Khoyathongna Tabaspa team B tabung khokpu goal ahum amada maithiba pikre YSC Khoyathonggi mai papugi goal singadu Zaithelena sankhi Tabaspa team B tabung khoki amata ngaraba goal adu A Robert na sankhibani Hauzu makata nanga sinomagi okiba nongzunung sama sunga ing sagi pau su phangbigan Ngasigi oikiba ay ngasagi pauda ICAR Lamphel Pataki phangba paugi matung ina ngasigi khwaidigi sakiba degree Celsius kulumdoi dasmik mari khwaidigi ingba degree Celsius taret dasmik manga nungshita yawba ising manilgi sang ayukta sa sama nukthilda sa da yankhai mathoi oiki Ngasigi no shukide. Selagpada maruba pau amukan episode. Sakti pamba masung center da ngathaduna songthok chongshin tawgdaba sing Congress Party da makwagi mafam leiti haina Chief Minister Okram Ibobina phongdokre. UN sigi khongjang hena kansin bagaloina na December 13 gi nongyai dagi government office sing thingjin bagi khongjang changshin na ba phirep lokre. Amadi press kining tambada singna bahai basi praja singda singna baga chap manai haina MLA Joy Kishan phongdokre Astabi Paumiyang Tabiri Singh Hamukana Kurumda